Cookie Singilam, Lonia the Bumongda, Labor Yon Bacharakpa, Relief Camp on a Hangdupo, Mafum Karadagi, IDP Sembu, Talakli Basigi Matakta, Atuba the Langana, Miyang Changbi Haina, Indo Myanmar Workers Forum the President, Ninko Kongjam, Punindro Singana, Maikai Degi, Apil Tarakli. Manipur Press Club the Pangtokiba Pau, Gimi Famada, and Funindrona Makatana High, Mahakna Mori Degi, Lanjinaratuna, New Lambulen, Nompo Inkol Village number 26, Ada. Lengang asendo na layrakpani hariba mafam aduda lengang lan manungda lanjenar kraba mioi singilam leiba yonba yaroi haina athingba thamna kuki gilam sing masana masabu muslim ne haijaba mioi khara leire haibigi pata amadi che chang paiduna lanjena duna leirakliba mioi singbu tanba haurakle irang lorega yumda changba matamda yasinaraga khundabagi chatnabi adu leigani thajadre Masi Makti Kukina Taliba separate administration adu pithopaga chap managani. Maramaduna lo thugaiduna lam leiba yon bachatna ribasi mathakta lengak na akan mamiyeng changsin biyo haina fongdoragdi. Koina di tha chupna December tangamadagi more kangpokwe chochanpurna sit-in protest tauna koi tumba chaba kangdana. Aduna akoi ngasi aina sinajiriba patadu 1960 da Manipur da Revenue Department ki settlement aba department ja lingiba nimitagi ESO chung SK na patada soi to base ESO na akoina SK dagi ESO na soi hana to base ngasi bawada 1960 dagi settlement department limitagi asim bachana loncha amta leiti masi press ki mioi singna matam chana aina khangan na tawjabani hojik Maitai Kok Chakana Lamtu Loi Mangaudana Tribal Zunda Lainari, Hayang Chambaya, Chakpa Matandi, Tribal Zunda Igilam, Prime Minister Laroi, Maitai Amukna, Moreda Chosan, Chamba Pangaroi, Machigi, Kutung Chadabasi, Lengana, Yang Chandiwana, Ajabawan.